ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯥꯡ ꯅꯨꯄꯤ ꯕꯥꯏꯛ ꯊꯧꯕꯤ ꯑꯐꯥꯎꯕꯤ ꯅꯥꯎ ꯅꯥꯕꯗ ꯂꯣꯛ ꯊꯨꯡꯕꯗ ꯁꯤ ꯌꯥꯝ ꯀꯥꯟꯅꯕꯤꯗ ꯍꯧꯖꯤꯛꯀꯥꯟ ꯀꯔꯤꯝ ꯀꯦꯅꯤꯡꯗꯦ ꯃꯌꯥꯝ ꯍꯜꯂꯕꯅꯤꯅ ꯅꯤꯡꯖꯥ ꯀꯩ ꯃꯥꯔꯤ ꯈꯪꯕ꯭ꯔ ꯅꯪ ꯀꯤꯍꯣꯝ ꯌꯣꯟꯕ ꯂꯥꯛꯄ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯁꯤꯡꯁꯦ ꯃꯅꯤꯡꯗ ꯃꯇꯨ ꯆꯦꯞꯅꯅꯦ ꯅꯨꯄꯤ ꯌꯦꯡꯕ ꯀꯟꯈ꯭ꯔꯖꯥꯠꯅꯤꯉꯣ 나 내리오시야. ꯁꯛ ꯈꯪꯅꯕ ꯍꯥꯏꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗ ꯂꯨꯄꯥ ꯆꯅꯤꯅ ꯑꯗꯨꯝ ꯃꯤꯁꯥꯏ ꯁꯦꯝꯍꯜꯂꯤꯅꯤ ꯃꯌꯥꯝ. ꯃꯤ ꯐꯠꯇꯕ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯃꯪꯒꯣꯜ ꯑꯣꯏꯗꯕꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ? ꯄꯤꯖꯥꯔꯦ ꯀ꯭ꯋꯥꯏ ꯉꯥꯎꯅ ꯍꯦꯜꯂꯤ. ꯄꯤꯖꯥꯔꯦ ꯀ꯭ꯋꯥꯏ ꯉꯥꯎꯅ ꯍꯦꯜꯂꯤ. ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯑꯣꯏ ꯃꯤꯔꯣ? ꯑꯋꯟꯒꯤ ꯆꯪꯗꯣꯏꯅꯤ. ꯑꯗꯨꯗꯤ ꯚꯟꯗꯥ ꯀꯣꯡꯒꯅꯤ. ꯍꯥ? ꯚꯟꯗꯥ ꯀꯣꯡꯒꯅꯤ. ꯑꯁꯝ ꯆꯥꯎ. ꯍꯦꯜꯂꯣ ꯃꯌꯥꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ ꯑꯩꯒꯤ ꯅ꯭ꯌꯨ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗ꯭ꯔꯦꯕ. ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯗꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ. ꯅꯤꯉꯣꯜ ꯑꯃꯐꯥꯎ ꯆꯥꯛꯀꯧꯗꯦꯕꯀꯣ. ꯑꯗꯨꯅ ꯆꯥꯛꯀꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯔꯥ ꯃꯇꯝꯗ ꯅꯤꯉꯣꯜꯁꯤꯡꯅ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯒꯤ ꯃꯍꯥꯗꯦꯕ ꯈꯨꯔꯝꯃꯤꯅꯀꯣ. ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ ꯕ꯭ꯂꯣꯒꯇꯁꯨ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯄꯅꯤꯅꯀꯣ. ꯑꯗꯨꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯇꯥꯏꯌꯦꯕ. ꯅꯤꯉꯣꯜꯁꯤꯡꯅ ꯂꯥꯛꯑꯒ ꯃꯍꯥꯗꯦꯕ ꯈꯨꯔꯝꯕꯗꯣ. ꯑꯗꯣ ꯆꯤꯆꯦꯒ ꯗꯣꯆꯥꯒꯁꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯛꯑꯦ. ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏ ꯗꯣꯆꯥꯆꯧꯕꯤ ꯃꯇꯝꯗ ꯂꯥꯛꯑꯅꯦꯕ. ꯑꯗꯣ ꯗꯣꯆꯥꯆꯧꯕꯤꯗꯣ ꯉꯁꯤꯅꯦꯕ ꯈꯨꯔꯝꯗꯣꯏꯁꯦ. ꯑꯗꯣ ꯗꯣꯆꯥꯆꯧꯕꯤꯗꯣ ꯍꯧꯖꯤꯛ ꯇꯥꯆꯧꯅ ꯑꯣꯛꯄ ꯆꯠꯈ꯭ꯔꯦ. ꯁꯣꯟꯗꯒꯤ ꯀꯣꯏꯅ ꯂꯥꯛꯑꯗꯤ ꯌꯥꯝ ꯀꯨꯏ ꯆꯪꯒꯅꯤ ꯍꯥꯏꯅ. ꯁꯨꯅꯥꯕꯥꯔꯤ ꯘꯥꯠꯇꯒꯤ ꯂꯥꯛꯑꯦꯕ. ꯇꯥꯆꯧꯅ ꯑꯣꯛꯄ ꯆꯠꯈ꯭ꯔꯦ. ꯑꯗꯣ ꯑꯩꯁꯨ ꯂꯥꯏ ꯈꯨꯔꯝꯕꯁꯦ ꯐꯖꯅ ꯌꯥꯎꯕ ꯐꯪꯉꯔꯣꯏ. ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗꯣ ꯍꯥꯏꯗꯣꯛꯑꯕꯅꯤꯅꯅꯦ. ꯍꯥꯏꯗꯤ ꯀꯩꯗꯧꯗꯣꯔꯤꯀꯣ ꯍꯥꯏꯗꯤ ꯆꯥꯛꯈꯨꯝ ꯍꯥꯏꯗꯣꯛꯑꯕꯅꯤꯅ ꯂꯥꯏ ꯇꯤꯟꯒꯤꯅꯤꯅ ꯈꯨꯔꯝꯕꯁꯨ ꯌꯥꯗꯦ, ꯀꯩꯅꯣ ꯇꯧꯕꯁꯨ ꯌꯥꯗꯦ, ꯀꯩꯗꯧꯅ ꯂꯩꯗꯣꯔꯤ. ꯑꯗꯣ ꯑꯩꯒꯤ ꯍꯧꯖꯤꯛ ꯔꯤꯀ꯭ꯔꯨꯏꯠꯃꯦꯟꯒꯤ ꯗꯦꯠꯁꯨ ꯀꯨꯏꯔꯛꯇ꯭ꯔꯦ. ꯑꯗꯨꯒ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛ ꯂꯣꯡꯖꯝ ꯆꯣꯡꯕ ꯑꯗꯩꯗꯤ ꯔꯟꯅꯤꯡꯗꯤ ꯆꯠꯂꯔꯣꯏ ꯉꯁꯤꯁꯦ. ꯑꯗꯣ ꯂꯣꯡꯖꯝ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯦꯕꯀꯣ. ꯍꯥꯏꯗꯤ ꯌꯨꯝꯗ ꯀꯩꯁꯨ ꯑꯩꯒꯤꯗꯤ ꯀꯔꯤꯝꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯀꯩꯗꯧꯗꯣꯔꯤ ꯈꯨꯔꯝꯕ ꯌꯥꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯂꯣꯡꯖꯝ ꯆꯠꯇ꯭ꯔꯁꯨ ꯂꯥꯏ ꯈꯨꯔꯝꯅ ꯈꯣꯠꯂꯝꯅ ꯑꯩ ꯂꯩꯒꯅꯦꯕꯀꯣ. ꯑꯗꯣ ꯌꯥꯗ꯭ꯔꯕꯅꯤನ ꯑꯩ ꯍꯧꯖꯤꯛ ꯂꯣꯡꯖꯝ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕ. ꯑꯗꯨꯏꯁꯨ ꯑꯩ ꯃꯌꯥꯝꯗ ꯃꯍꯥꯗꯦꯕ ꯈꯨꯔꯝꯕꯒꯤ ꯀꯃꯥꯏꯅ ꯇꯧꯕꯗꯨꯁꯨ ꯑꯗꯨꯝ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯍꯥꯞꯄ ꯉꯝꯃꯗꯤ ꯅꯝꯕ ꯉꯝꯖꯔꯛꯑꯒꯗꯤ ꯑꯩ ꯍꯥꯞꯄꯛꯀꯦ. ꯑꯗꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ. ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯛꯄꯅꯤ. ꯑꯩꯒꯤ ꯂꯥꯏꯐꯇ ꯊꯣꯛꯄ ꯈꯣꯠꯄ ꯀꯔꯤ ꯑꯣꯏꯕ ꯉꯁꯤꯒꯤ ꯑꯣꯏꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝ. ꯁꯛꯀꯁꯦ ꯌꯦꯡꯕꯒ ꯌꯥꯗ꯭ꯔꯕꯅꯤ ꯃꯌꯥꯝ ꯅꯣꯛꯅꯕꯤꯔꯛꯀꯅꯨ. ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ. ꯑꯗꯣ ꯁꯨꯝ ꯉꯥꯡꯅꯔꯤꯉꯩꯗ ꯑꯩꯈꯣꯏ ꯗꯣꯆꯥꯆꯧꯕꯤꯁꯨ ꯊꯨꯡꯈꯔꯦ. ꯁꯤꯗ ꯂꯩꯔꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯣꯆꯥꯆꯧꯕꯤꯗꯣ ꯃꯍꯥꯗꯦꯕꯀꯤ ꯀꯟꯅꯕꯒꯤ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯇꯧꯔꯤ. ꯖꯨꯕꯤ ꯄꯨꯔꯛꯇ꯭ꯔꯤꯕꯣ? ꯐꯣꯟ ꯇꯧꯕ ꯌꯥꯝ ꯀꯨꯏꯅ ꯂꯥꯏ ꯈꯨꯔꯝꯕꯗ ꯖꯨꯕꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯊꯣꯡꯒꯥꯝꯗ ꯍꯥꯏꯈꯤꯕ. ꯑꯗꯨꯗ ꯀꯀꯥ ꯅꯪ ꯖꯨꯕꯤ ꯄꯨꯔꯛ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ? ꯀꯩꯗꯧꯔꯒꯦ ꯅꯆꯥꯅꯨꯄꯤꯁꯦ? ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯧꯔꯥꯡ. ꯑꯗꯣ ꯃꯌꯥꯝ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯞꯇꯛꯅ ꯑꯣꯏꯅ ꯀꯥꯞꯄꯤꯔꯦꯕꯀꯣ. ꯑꯗꯣ ꯃꯤ ꯂꯥꯛꯅꯒꯗꯕ ꯃꯌꯥꯝ ꯋꯥꯠꯂꯤꯕ ꯅꯤꯉꯣꯜꯁꯤꯡ. ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯔꯟꯅꯤꯡ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤꯅ ꯊꯦꯡꯉꯅꯦꯕꯀꯣ. ꯃꯤ ꯂꯥꯛꯄ ꯉꯥꯏꯔꯗꯤ ꯃꯣꯏꯁꯨ ꯊꯧꯔꯥꯡꯁꯦ ꯊꯦꯡꯗꯧꯕ ꯃꯥꯜꯂꯦ. ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯅꯨꯄꯤ ꯕꯥꯏꯛ ꯊꯧꯕꯤ ꯑꯐꯥꯎꯕꯤ ꯕꯥꯏꯛ ꯊꯧꯔ ꯂꯥꯛꯏꯅꯦ ꯌꯦꯡꯉꯣ. ꯑꯩ ꯂꯣꯡꯖꯥꯟ ꯃꯐꯝꯗ ꯂꯥꯛꯑꯦꯕꯀꯣ. ꯂꯥꯛꯄꯩ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ꯭ꯔꯦ. ꯑꯩꯁꯨ ꯒꯥꯔꯤ ꯄꯨꯔꯒ ꯂꯥꯛꯑꯦ. ꯃꯥ ꯕꯥꯏꯛ ꯄꯨꯔ ꯂꯥꯛꯏ. ꯃꯌꯥꯝ ꯍꯜꯂꯛꯑꯦ ꯂꯣꯡꯖꯥꯟ ꯆꯣꯡ ꯂꯣꯏꯗꯅ. ꯀꯩ ꯃꯥꯜꯂꯤ? ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯔꯨꯖ ꯃꯥꯏꯊ ꯂꯣꯏꯔꯛꯄꯗ ꯃꯣꯏ ꯂꯥꯏ ꯈꯨꯔꯝꯅ ꯂꯣꯏꯅꯔꯛꯑꯦꯕ. ꯑꯗꯩ ꯗꯣꯆꯥꯆꯧꯕꯤꯁꯦ ꯑꯩꯅ ꯐꯣꯇꯣ ꯑꯝꯇꯪ ꯀꯥꯞꯁꯤꯌꯦꯗꯅ ꯃꯥꯁꯤ ꯂꯦꯞꯍꯠꯂ ꯐꯣꯇꯣ ꯀꯥꯞꯀꯦ ꯇꯧꯔꯤꯅꯦꯕ. ꯂꯥꯏ ꯈꯨꯔꯝꯕꯒꯤ ꯐꯣꯂꯥ ꯃꯥꯏ ꯐꯦꯚꯣꯔꯥꯏꯠ ꯆꯥꯈꯤꯒꯦ. ꯁꯤ ꯆꯥꯕꯗ ꯆꯥꯛ ꯆꯥꯗ꯭ꯔꯁꯨ ꯆꯥꯔꯦ ꯑꯩꯁꯨ ꯆꯥꯅꯕ ꯄꯨꯊꯣꯔꯛꯑꯦ. ꯆꯥꯔꯅꯤ. ꯑꯗꯣ ꯃꯌꯥꯝ ꯆꯥꯛ ꯇꯣꯛ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯗꯣꯆꯥꯆꯧꯕꯤꯗꯤ ꯋꯥꯔꯦꯅ ꯇꯨꯝꯗꯤ ꯇꯧꯔꯤꯑꯦꯕꯀꯣ. ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯤꯞꯃꯤꯟꯅꯔꯛꯏꯅꯤ ꯃꯃꯥꯒ ꯗꯣꯆꯥꯒ ꯑꯩꯒ. ꯗꯣꯆꯥꯆꯧꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯉꯧꯔꯤꯅꯦ. ꯑꯩꯗꯤ ꯉꯧꯔꯣꯛ ꯉꯧꯒꯜꯂꯤꯅꯦ. ꯅꯪꯒꯤꯗꯨꯗꯤ ꯁꯦꯡꯅꯅꯤꯅ. ꯅꯕꯥꯅꯤꯁꯦ ꯁꯛ ꯆꯞ ꯃꯥꯟꯅꯕꯅꯤ. ꯗꯣꯆꯥꯆꯧꯕꯤꯅ ꯈꯔ ꯃꯌꯥꯡ ꯀꯪꯉꯒ ꯉꯧꯕꯅꯦ. ꯑꯩꯈꯣꯏ ꯃꯥꯅ ꯃꯌꯥꯗ ꯍꯦꯟꯗꯣꯛꯈ꯭ꯔꯦ. ꯑꯩꯗꯤ ꯏꯃꯥꯏꯕꯦꯝꯃ ꯅꯨꯡꯁꯥꯗ ꯁꯨꯔꯤꯁꯤꯅꯤ. ꯃꯌꯥꯁꯤꯗ ꯑꯗꯨꯝ ꯃꯃꯥꯅ ꯄꯣꯛꯄ ꯃꯆꯥꯅꯤꯅ ꯑꯩꯁꯨ ꯂꯧꯔꯤ. ꯍꯥꯏꯔꯨꯔꯒ ꯏꯄꯥ ꯄꯣꯛꯄ ꯏꯕꯣ ꯍꯥꯏꯔꯛꯑꯅꯤ. ꯍꯜꯂꯣ ꯃꯌꯥꯝ ꯑꯩ ꯇꯨꯝ ꯍꯧꯒꯠꯂꯦꯕꯀꯣ. ꯇꯨꯝ ꯍꯧꯒꯠꯂꯒꯅꯦ ꯑꯩꯒꯤ ꯗꯣꯃꯤꯁꯥꯏꯜ ꯅꯍꯥꯟ ꯁꯦꯝꯃꯨꯏꯑꯕ ꯐ꯭ꯌꯨꯆꯔꯗ. ꯑꯩꯗꯤ ꯆꯦ ꯆꯥꯡ ꯈꯔ ꯀꯩꯅꯣ ꯇꯧꯕ. ꯑꯗꯨꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛꯁꯦ ꯄꯨꯡ 5ꯗꯅꯦ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯅꯅꯦ ꯐꯣꯟ ꯇꯧꯔꯛꯑꯦ. ꯑꯗꯨꯗꯨꯒꯤ ꯑꯩ ꯍꯧꯖꯤꯛ ꯆꯠꯀꯦ ꯇꯧꯔꯤꯅꯦ. ꯑꯩꯒ ꯕꯕꯤꯇꯥꯒ ꯆꯠꯇꯣꯏꯅꯤ ꯃꯌꯥꯝ. ꯌꯦꯡꯃꯤꯟꯅꯔꯁꯦ. ꯑꯗꯨ ꯂꯧꯊꯣꯛꯎꯔꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯡ 4 ꯇꯥꯔꯦ. ꯅꯪꯅꯕ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯕ ꯌꯥꯏ.
ꯑꯗꯨ ꯁꯤ ꯂꯧꯕꯒ ꯑꯗꯨꯝ ꯀꯩꯅꯣ ꯍꯩꯔꯨ ꯀꯩꯀꯥ ꯂꯩꯔꯒ ꯑꯗꯨꯝ ꯍꯜꯂꯛꯑꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩ ꯀꯩꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯗꯨꯝ ꯇꯤ ꯁꯥꯔꯠ ꯑꯃ ꯂꯤꯠꯁꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯅ ꯏꯪꯒꯅꯦꯅ ꯖꯦꯀꯦꯠꯀ ꯄꯨꯔꯦ ꯑꯗꯨ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯌꯧꯔꯦ ꯌꯧꯕꯗꯣ ꯒꯥꯔꯤꯗꯣ ꯄꯥꯔꯀꯤꯡ ꯇꯧꯔꯝꯃꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛꯅꯦ ꯃꯃꯥ ꯍꯣꯏꯅ ꯍꯩꯔꯨꯛ ꯇꯞꯄꯩꯑꯕꯗꯣ ꯂꯩꯒꯦ ꯇꯧꯔꯤꯅꯤ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ ꯀꯣꯝꯂꯥꯒ ꯂꯧꯔꯦ ꯍꯧꯖꯤꯛ ꯂꯐꯣꯏ ꯑꯃꯨꯛ ꯊꯤꯜꯂꯁꯤ ꯑꯩꯒꯤ ꯐꯤꯕꯝꯗ ꯍꯧꯖꯤꯛ ꯅꯨꯄꯥꯅꯦ ꯑꯩꯔꯣꯝꯗ ꯅꯨꯄꯥꯅꯦ ꯁꯣꯟꯗ ꯂꯩꯍꯧꯗꯔꯦ ꯑꯩꯈꯣꯏ ꯑꯁꯣꯟ ꯑꯃ ꯆꯠꯂꯦ ꯂꯧꯒꯦ ꯍꯥꯏꯔꯣ ꯏꯟꯖꯥꯡ ꯅꯥꯄꯤ ꯃꯔꯥꯡ ꯀꯥꯏꯌꯦ भैया जो चंपा कोला कास करी कोला नो खंगे चंपा कोला नहीं है दादा चंपा कोला मिंटा बड़ा बड़ा लाओ रे अच्छी अच्छी जगह होने से मचा दाना बजाई होता ये कितना हो गया 장시 장 섞어 영네. 섞어야. 여기네. 장 먹고세. 무슨 하이다 봐. Tiga, extra. 엑스다가. Tiga. 의자 엑스다가. 아시다로. 이래. 뭐라냐 bakka 이래. Mana suara itu kamera nama yang mereka lihat. Upu thanda pai namun tak kamera nama ini. Nara? Ngai ce. Upu thangal pakai thanda pai namun tak kamera nama ini ya. Yo itu saya. Lapoi panggil he. Yang. Halo, halo. Aku tahu ni. Tapi dia yang kau cari. Asyik sih tu dia jangan ditanya malah fresh hoya. Linta local je rumah kaino. Oi, jian gira anu gira. ये दाग का है ना? ये पूरी का कितना है आदि? 4 में 70 हाँ? 4 में 70 अरे बाप Cina mana hiya jadi sini kaya kanau na bada rokung bada si yang kana bidang sada bani rai gitu Victoria kaya kaya jatuh na koi ni dulu tu jauh saya ro aku manga dunia ye jam manga ya laga tu kaya tu dah kalah saya kom lagi tu aku potong pai bigi maka mangan kau ya pai kau ya lu बड़ा हरामी हो बेटा Alum mo bosan na wala pa hangin. Wala pa paibigil mo kanya la alum mo kanya alum mo yung pelo po yung paiwai ni po. Kaya si Nino ni si kay Iza na mo si mo. Chalo. Pa sana na yung hujan kayo kening dia mayaman sa laban niya. Kasay long jam kasi siya sa dini. Kali nga tayo si Buteng. Tanang. कौन है ये लोग कहाँ से आते हैं Yes. Hari ko nalaw mo mapam na kara honge doy tum nobi resu. Yes, mana. Ali da mga da 60. Ali da mari thak 60 haina ba do mga hak 60. Okay. Ado ko handa na mai phone lobi di mai khara oi jina. Yes. Aku mo kam nalaw ki dore ma. Mai kom la ka ba ta ba garam tawi. Bang. Sibu yang mana payah ni. Kalau lomba pot babi game magang na payah agak sih. Kali ni tak ada. Siam 60 kali ke pasti. Kita होगा क्या? लाइट कितना हो लाइट पे बुढ़ आ गया इसलिए ऐसा कर गया masih kaya juga dia una ama ka buya sai dia tong noi cha roi lok thonga di ha ai cha ba da control asa ma kha da ta khali ma thak te khan da ma kha ta ru so ma thong ni de yong da so ma thong ni lei do ha na wa pasu wa na
좀 잡을래 땡어. Rau bảy vị. Rau bảy vị. Nhìn ra cây này không anh á? Kiểu hôm tuần có lạc bao được vì thôi. Chị mà hôm nay đi theo sao cái thì nó đây đâu này rồi. 같이 가라는데 막 참여기 막 참여 마시 뭐만 참파자 보이네. 안강 마시 타 보니 봐. 드레스티 브라 퍼펙트 닝어. नहीं देंगो. पाई ली बको. मसाला दी बुला करो ए. 어디 가요? 어디 가야 되나요? 그것도 비 레이바. 가리 부자이 비 라. 부자이 비 레이바. Domisai nó là cái bà nó mém tao về anh nó cả đi đặt cái số đấy bà nó à đúng rồi lại ngay đập post hai cái này rồi không có gì nữa đúng rồi nó rồi wow à có ai đâu nè video nào mà đâu à đi cái cho chắc khi mà nó hay là có vào năm đi bà cứ đang chơi chơi hiện mà cái phải bom nào đi cái đi phải bom rồi đấy chị em sẽ làm gì sẽ quay bom mà ngay là gai đâu á đúng là ngay điมาเดี๋ยวคุยกันลายกี่พีเลยบะลายกี่พีเลยบะจะเต้นเนี่ยมินตาวันน้ำมาร้อยก็ไหวบะไหวกุ้ยนะกุ้ยเป็นนัดเตะพีเลยบะกุ้ยอันนี้พีเลยบะที่น้ำตัวกุ้ยตัวนี้กุ้ยเป็นนัดเตะพีเลยบะถ้าได้จะนู้นไหลสิบ่ที่จะนานักมาแต่เนี้ยกุ้ยตั้งไว้บอกว่าวิดีโอเราวันนี้ไอ้นั่นเนี่ยทางกันแต่ให้ดีพัฒนาเอาพวกมวยนะเขาไม่ได้เล่าแต่วันนี้มาเตะตั้งเรากันเดี๋ยวด้วยนะมันนุ่งแต่กันจังกูมันเนี่ยFancy market. 이제 가나 호주 우리 집에서 간 거이다 보니. 야. 누비 심마 삼지 오네 만나. 엄마한테 레이요. 아이 소 소만 따라 미니더라. 맞아. 아이나 잠이 마음에 힘 사는 거냐? 왜 따라 미니 맞아. 겐 만나나 가 타기 미리 끼야도 수dum 탐. 아이 파자데 소만 따라 따라 띵가티 파자. คนน่ะมีวางงังน่ะไปจ้างสิซื้อจะบ่มีอยู่แล้วมีวางงังนี่ไม่ได้อย่างไรว่าเราบ่อยู่มาเอกโรนจ่าสิตัวที่ไผเขาสร้างแต่การมาเบิ่นแมวก็อยู่ที่น่าจินอะไรฟีเลยบลอเรก็ที่มุชนะมาตาวนี่ไปโก็ไม่ได้ไปเด้อเขาเป็นไงเขาจะได้บุกจ่าเลยสิว่าเทื่อนั่นเอกโรนจ่าสิลอยอ่ะตจ่าเลยคือสิไกลดิไอ้ชุดจานิงกูได้เตี๋ยวเจริญได้แบบนี้ยามน่ะ heavy เลยแบบจ้าก็ชาเด้ง่ายเด้บะเพราะจำบะโอมเนี่ยตัวกันสู้จับแล้วกันวันนี้เนี่ยเอกโรลสู้เอกโรลที่เจรุมีนะใครชาตะการนี่แต่นะก็ไม่ยำดูนั่นนี่ให้สิชาตะการน่ะแบบว่าจ้าเสียบะเขาจะกันนุป้าจริงเดียวมันนี่มาดูเจี๊ยบนั่นเนี่ยนุปี้เจี๊ยบมันกันเงยจานิงเหรอเขาจะจักรีแบบจีจ้าน้ำห้องก็ตอนนี้ได้การดูmamang the gari thang yondro show phare ni ji nga chakhi wan karamba oh moro ango bus dire sepra atu yamne kyam ngamino na tra moi gi thamoi ya matu puna ai oi dewa ma ko to ka soi shuda da na siren ngau da le ngau agya momone mo sai da na chongmin di sa dro tao nó ấy rồi ra ấy rồi ra cái nó chồng mình ra rồi cái rồi kìa chồng mình ra xem mà chồng mình ra quỳ chồng này nè nó quỳ chồng có bao nhiêu quỳ chồng mà không mà nó ăn cho cậu bọc tiền mà đuôi nè bà ấy chồng mình có mai cái này cậu bọc ngày bôi nè chồng mình chia cha ra cái khai ra quỳ chia cha ra cái thịt này plate mẹ Kati. ôi egg roll Egg roll kati है. कौन सा तुम? được bà aiคนtàu để tôi lầu này đi cắm đầu đi chơi ha ठीक है đang tập cái đàn đi mà tích tập game băng mùa thôi rồi Kami lakukan kita. Nah jadi wes ya Jadi gitu. mấy xem in nghe năng xài định ngâm bên nhà và hồi trước tiếng mùa sao bữa ta sân bữa
Ada mau jauh kan ya, bahkan nak. ꯑꯩꯅ ꯁꯥꯏꯈꯔꯦ ꯃꯣꯔꯣꯛꯇꯣ ꯃꯤꯅ ꯈꯜꯂꯝꯒꯅꯤ ꯑꯩꯁꯦ ꯑꯉꯥꯎꯕꯤꯅꯦꯅ ꯈꯜꯂꯝꯒꯅꯤꯕꯣ Makin biryani. ꯋꯥꯎ ꯍꯥꯎꯅꯤꯅꯦ Kami kalau tu. ꯆꯥꯁꯤ Lalu, asyik lo ya kali tu lo ya kata ni. ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯝꯒꯗꯅꯤꯅꯦ ꯃꯥꯁꯦ ꯀꯔꯤꯝ ꯆꯥꯋꯥꯏ ꯆꯥꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛ ꯆꯦꯟꯕ ꯂꯣꯏꯔꯕ ꯃꯥ ꯀꯔꯤꯝ ꯆꯥꯔꯣꯏ ꯍꯥꯏꯔꯤ ꯑꯩꯁꯨꯅꯤ ꯑꯗꯨꯕꯨ ꯎꯔꯗꯤ ꯍꯦꯛꯇ ꯆꯥꯅꯤꯡꯉꯤ ꯅꯠꯇ꯭ꯔꯥ ꯊꯩꯔ ꯆꯦꯟꯕꯗꯣ ꯁꯤꯗꯣꯔꯦ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯆꯥꯔꯤꯈꯩ ꯄꯦꯟꯕ ꯅꯥꯏꯗꯕꯅꯤ ꯃꯥ ꯊꯣꯛꯂꯛꯑꯅꯤ ꯍꯥꯏꯕ꯭ꯔꯣ ꯁꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯉꯟꯅ ꯍꯜꯂꯅꯤ ꯍꯧꯖꯤꯛ ꯅꯨꯄꯤꯗꯣ ꯂꯣꯏꯔꯦ ꯃꯅꯨꯡ ꯆꯪꯉꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤ ꯁ꯭ꯋꯥꯏꯗ ꯐꯪꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯔꯣꯕꯤꯇꯥꯗ ꯑꯗꯣ ꯐꯪꯅꯔꯒ ꯂꯧꯔꯒ ꯃꯥꯒꯤ ꯄꯩꯁꯥ ꯄꯤꯔꯝꯃꯅꯤ ꯂꯨꯄꯥ 200 ꯈꯛ ꯀꯩꯅꯣ ꯍꯥ ꯅꯃꯥꯏ ꯁꯨꯖꯜꯂꯛꯀꯅꯤ 200 ꯈꯛ ꯄꯤꯔꯝꯃꯒ ꯑꯗꯣ ꯍꯜꯂꯅꯤ ꯑꯩ ꯑꯥꯔꯤ अभी तो एनआरसी का कुछ रिलेट नहीं है ना? नहीं एनआरसी रिलेटेड कुछ भी नहीं है मैं वहाँ पे सिग्नेचर तो खुद करना पड़ेगा। सिग्नेचर हाँ सिग्नेचर मैंने यहाँ पे टिक करके दिया है इस मतलब ऐसा होगा वाईटी के लिए फिर हम मैं Thank you. So yeah, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ finally ꯐꯪꯉꯦ ꯁꯦ ꯗꯤꯖꯥꯏꯟꯅ ꯁꯨꯝ ꯍꯜꯂꯅꯤ ꯍꯧꯖꯤꯛ अरे धूमधड़ा ꯍꯥꯏꯗ ꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯩꯌꯦ ꯎꯔꯕ ꯃꯌꯥꯝ ꯁꯛ ꯈꯪꯅꯕ ꯍꯥꯏꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗ ꯂꯨꯄꯥ 200ꯅ ꯗꯣꯃꯤꯁꯥꯏꯜ ꯁꯦꯝꯍꯜꯂꯤꯅꯤ ꯃꯌꯥꯝ ꯂꯨꯄꯥ 200ꯅ ꯗꯣꯃꯤꯁꯥꯏꯜ ꯁꯦꯝꯍꯜꯂꯤꯕ ꯑꯗꯨꯁꯨ ꯔꯣꯕꯤꯇꯥꯒꯤ ꯊ꯭ꯔꯨꯗꯒꯤ ꯀꯩꯅꯣ ꯅꯪ ꯎꯜꯇꯥ ꯇꯥꯗꯣꯏꯅꯤ ꯀꯩ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤ ꯋꯥꯍꯧꯗꯔꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯋꯥꯔꯨꯁꯤꯔꯣ ꯑꯗꯨꯗꯤ Kita amam mana masuk. 시더래다 ꯃꯌꯥꯝ ꯍꯜꯂꯅꯤ ꯃꯌꯥꯝ ꯎꯔꯣꯏ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯑꯃꯝꯕꯗ ꯆꯪꯉꯗꯤ ꯊꯤ ꯐꯪꯗꯕꯤꯅꯤ Kita lagi yang buka kayu. ꯅꯪꯅꯕꯨ ꯈꯔ ꯐꯈꯔꯦꯗ ꯊꯕꯛ ꯐꯕꯤꯒꯥꯏ ꯌꯥꯄꯣꯟꯗꯦ ꯁꯤ ꯍꯟꯈ꯭ꯔꯒ ꯆꯥꯛ ꯊꯣꯡꯗꯣꯏꯅꯤ ꯍꯥꯏꯅꯤ Nanti aku kisah tahu ni cak semua ni siapa ꯃꯤꯁꯦ Jadi kalau tahu di. ꯊꯕꯛꯁꯨ ꯂꯦꯞꯅꯕ ꯀꯟꯅ ꯆꯦꯟꯖꯔꯤ ꯑꯗꯨꯒꯤꯗꯤ ꯀꯩꯅꯣꯁꯨ ꯆꯥꯛꯁꯨ ꯊꯣꯡꯅꯕ ꯆꯠꯆꯔꯤ ꯃꯤꯒꯤꯁꯨ ꯃꯇꯦꯡ ꯑꯁꯨꯝ ꯄꯥꯡꯉꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯅꯤ ꯏꯁꯣꯔꯅ ꯌꯥꯝ ꯀꯨꯏꯅ ꯄꯨꯟꯁꯤꯍꯜꯂꯤꯁꯦ ꯇꯔꯨ ꯈꯨꯗꯤꯡꯃꯛꯇ ꯃꯣꯡꯒꯣꯜ ꯑꯣꯏꯔꯤꯁꯦ Oyo. ꯃꯤ ꯐꯠꯇꯕ ꯃꯤꯒꯤ ꯃꯇꯦꯡ ꯇꯧꯅꯤꯡꯗꯕ ꯑꯗꯨꯒꯨꯝꯕ ꯃꯤꯗꯣ ꯃꯪꯒꯣꯜ ꯑꯣꯏꯗꯕꯅꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯟꯗꯛ ꯑꯩꯅ ꯕꯣꯔ ꯄꯤꯔꯤ ꯑꯩ ꯑꯣꯏꯗꯕ ꯅꯪꯗꯗꯤ ꯑꯣꯏꯈ꯭ꯔꯣꯀꯣ ꯈꯨꯌꯦꯡꯗꯣ Oyo ada sudah kan nanti kamu. ꯏꯁꯤꯡ ꯆꯥꯛꯐꯝ ꯑꯃ ꯊꯛꯈ꯭ꯔꯗꯤ ꯑꯗꯩ ꯆꯠꯂꯁꯤ ꯊꯛꯀꯦ ꯑꯗꯩꯗꯤ ꯃꯤꯁꯇꯤ ꯄꯥꯟ ꯆꯥꯒꯦ ꯊꯔꯣꯏ ꯃꯨꯛꯕꯥꯡ ꯇꯧꯕꯗ ꯋꯥꯖꯔꯕꯤꯅꯤ ꯀꯠꯇꯥ ꯃꯇꯂꯕ ꯈꯪꯗꯦ ꯆꯥꯔꯗꯣ ꯀꯠꯇꯥ ꯍꯥꯏꯕ ꯀꯠꯇꯥ ꯈꯪꯗꯦ ꯁꯤ ꯇꯩꯔꯤꯁꯦ ꯑꯉꯥꯡꯁꯦ ꯀꯣꯇꯣ ꯀꯩꯅꯣꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏ ꯍꯥꯎꯋꯤ ꯆꯥꯏ ꯑꯗꯨꯝ ꯆꯥꯏꯅꯤ ꯄꯥꯜꯂꯁꯦ ꯀ꯭ꯋꯥꯒꯤ ꯃꯍꯥꯎꯁꯦ ꯀꯩꯗ ꯍꯦꯜꯂꯤꯕ Jadi kau yang mana ni? ꯄꯤꯖꯥꯗꯩ ꯀ꯭ꯋꯥ ꯃꯍꯥꯎ ꯍꯦꯜꯂꯦ ꯒꯥꯔꯤ ꯊꯧꯔꯒꯦ ꯌꯨꯝ ꯌꯧꯔ ꯌꯧꯍꯜꯂꯛꯑꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯁ꯭ꯋꯥꯏꯗ ꯕꯕꯥ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯌꯧꯍꯜꯂꯛꯑꯒꯦ ꯀꯣ Hai dulu. ꯍꯥꯏꯕꯗꯤ ꯆꯪꯐꯝ ꯌꯧꯔꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯐꯖꯩꯅꯣ ꯑꯩꯈꯣꯏ ꯃꯟꯗꯤꯔꯁꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯒꯤ ꯄꯥꯔꯁꯦꯜ ꯂꯥꯛꯏꯕ ꯁꯤꯒ ꯊꯝꯍꯜꯂꯦꯕꯀꯣ ꯑꯩ ꯄ꯭ꯔꯤꯄꯦꯗ ꯑꯣꯏꯔꯗꯤ ꯑꯗꯣ ꯃꯇꯂꯕ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕ ꯄꯣꯠ ꯅꯠꯇꯦ ꯃꯤꯅ ꯊꯥꯔꯛꯄꯅꯦ ꯑꯩꯒꯤ ꯒꯤꯐꯅꯤ ꯑꯗꯣ ꯑꯩ ꯒꯥꯔꯤꯗ ꯑꯗꯨꯝ ꯆꯠꯄ ꯌꯥꯗꯕꯅꯤꯅ ꯅꯪ ꯑꯝꯇ ꯆꯪꯉ ꯂꯧꯁꯨ ꯆꯠꯂꯨꯁꯤꯕꯗꯤ Dah no ini saya. ꯕꯤꯅꯤꯇꯥꯁꯤꯡꯒ Thank you. Kau yang jadi je. ꯍꯣꯔꯦꯟ ꯍꯟꯗꯣꯛꯑꯒ ꯌꯦꯡꯍꯜꯂꯛꯑꯒꯦ Yang mana pun tak ada. ꯐꯖꯕꯅꯤꯅꯦ ꯚꯤꯗꯤꯑꯣꯅꯤꯅꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯨꯋꯦ ꯐꯣꯇꯣ ꯀꯥꯞꯆꯔꯝꯕꯗ ꯂꯥꯏ ꯈꯨꯔꯝꯃꯦ ꯂꯥꯏ ꯈꯨꯔꯝ ꯂꯣꯏꯔꯛꯄ ꯑꯁꯤ ꯐꯖꯔꯝꯃꯤ ꯉꯁꯤ ꯈꯔ ꯉꯟꯅ ꯂꯥꯛꯆꯕꯅꯤ ꯐꯖꯕ ꯃꯐꯝ ꯎꯖꯥꯗꯕꯦ ꯂꯩꯁꯥꯕꯤꯒꯤ ꯍꯧꯅꯕꯤ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯦ ꯂꯩꯁꯥꯕꯤ ꯍꯧꯅꯕꯤ ꯕ꯭ꯂꯣꯒꯔ ꯍꯧꯖꯤꯛ ꯄꯣꯁט ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯏ ꯍꯥꯜꯂ ꯆꯤꯅꯤꯁꯦ ꯑꯩ ꯌꯥꯜꯂꯁꯤ ꯑꯩꯗꯤ ꯚꯥꯏ ꯃꯌꯥꯝꯕꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯧꯖꯤꯛꯇ ꯊꯦꯡꯉꯦ ꯉꯁꯥꯏꯒꯤ ꯐꯣꯇꯣ ꯅꯝꯃꯤꯗꯨꯒꯗꯤ ꯈꯪꯕ ꯅꯠꯇꯦ ꯒꯥꯔꯤ ꯀꯟꯅ ꯌꯧꯕ ꯕꯦꯔꯥ ꯀꯥꯔꯦ ꯈꯔ ꯏꯆꯦ ꯀꯥꯎ ꯃꯊꯧ ꯂꯥꯛꯈꯤꯕ ꯑꯩ ꯅꯪꯉꯣꯟꯗ ꯑꯩ ꯌꯦꯡꯅꯕꯅꯤ ꯐꯥꯒꯤꯗꯧꯔꯗꯤ ꯌꯦꯡꯅꯕ ꯒꯣꯀꯨꯜ ꯃꯥꯟꯕꯅꯤ ꯒꯣꯀꯨꯜ ꯇꯥꯛꯄꯤꯒꯦ ꯇꯧꯕꯤꯒꯅꯦ ꯒꯣꯀꯨꯜ ꯃꯥꯟꯗ꯭ꯔꯣ ꯁꯤꯅ ꯃꯟꯗ ꯑꯗꯨꯗꯤ ꯁꯣ ꯈꯠꯇꯠ ꯐꯨꯗꯣꯏꯅꯤ
ဟုတ်လား 你看到张哥些啊？ အော်မေတော့ 我问给张哥你 အဲ့ဒါဖန်သားကောင်ကနေ 啊？ ဖန်သားကောင်ကနေ 我参照， ကျန်ကဘဲဖန်ကိုဖန်သားကောင်ကနေ 让你挂手个在家的， ဟာ 不然没偷带，让你挂手个人 အဲ့ 得 ဒါ 个。 ကနေထောက်ကန်တာ OK， အဲ့နမ dan ပါဆွမ်းဝါဟိုနေရှင်မတင်ပါဘူး 帮你帮你，只要帮你，要不就对了。 ဒါနေကြတယ် Dari dah tadi. Bukan yang lain. အိမ်မကလာတင် 那么就录给给。 မနီးပေါ် ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯃꯜꯂꯦꯀꯣ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯛ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ